Manipur trending news na tuman ba wala ba source hindi ko charga matamatang di oiba maru oiba ipaw sing patukon kan jai han headline da major agreement khuyek pinakiba October taraga mga yogada banumit tare ni walingai da Shillong gi Manipur Rajbari singkup sana thugaram lai Manipur gi Rajbari thugai na ba Meghalaya lengak na permission na tagana order amata pikibleite sangma Manipur gi puwari gi tangkak ama muthatnaba honabani amasung puwaribu ikai khumnadaba achouba singnabagi thourangni MP Bimol-Furum lupa crore ani ga lakh 53 henbagi senfam da mi kanarabra natraga Manipur gi puwari muthatpa pamba luchingba yawrabra art and culture na sengbat sagatkadaba oirabasu loisang asida sel pirakte PDA da loina maksinabani director art and culture Untuk thugai matung dengan si art and culture gi director amasung archaeology ki superintendent na lijingba team ama chatuna yengsilugodawi isu sigmayag na duna waroisin purpa ngamgadaba ngakta congress na putuklagani ke Ranjit BJP gi anu balengak semlakpada NPP na sogatpa natragana sogatabagi matangda miyam gi apamba lawgani sangma biren lusingba BJP gi lengakta NPP na sogatpa tokibadu maru aina biren gi leadership adudagi Panglepak Manipur bu Indiana namnong loksing kibagi mayakta October tara mangata pung tara gani thogi general strike up solepa aikoi hak mahan kiba October tara manga national black day da pung tara gani thogi total shutdown tawgani korkom pausun no pijari Manipur gi Rajbari thugai na ba Meghalaya lengak na permission na tagana order amata pikibaleite haina sangma na phungdorakre Meghalaya gi Shillong da sahi kya gi mamangdagi leraktai ba Manipur gi Rajbari thugai ki basi Meghalaya lengak ki natagana order chingba amata pikibaleiti haina Meghalaya gi chief minister Kongat ke sangmana paumi sing da phungdokre wapam asi ngasi ngarang gi horduna numit nini gi khongchata Imphal da lakiba National People Party gi national president su oriba Kongat ke sangmana ngasi ayuk Imphal thadogomdai da hotel classic ki grande da pangtokhiba mahagi khongchat kamai lenuna pawgi mifam da paumi sing na hangba wahangi pakhom piraduna Hongdokibani mahakna hai Meghalaya lengaki oinadi masigumba puwariga sagonaba maru aiba mafum asi kanduna amasung yokatuna thambagi tangai fadaba lai kanduna ngak senuna lakibani adubu haukiba pung nifuga nipan gi mamangda Manipur gi Rajbari thugai kiba asigi matangda mahaki lengaki maikedi kari tauba yabage haibadu yengsilagani haina paumbi sing thajaba piki Amaromdana Manipur gi puwari gi tangkak ama muthatnaba honabani amasung puwaribu ikai khumnadaba achouba singnabagi thourangni MP Bimolna asumna claim tawrakli Shillong da liba Manipur Rajbari Red Land Building thugai ki basi Manipur gi puwari gi tangkak ama muthatnaba honabani amadi lamdam asigi puwaribu ikai khumnadaba achouba singnaba amani haina MP Dr. Bimol akoijamna phongdokre mahakna high state asigi puwari ga sagonaba yamna maru oiba mafam ama oiriba amasung kumja 1949 da Mars agreement khuyek pinakiba mafam asibu uful tana thugai ki basi angakpa amadi aduki matik nungaitaba phawi kanagum kharana aikoi gi puwari gi tangkak ama muthatnaba amasung muthathanaba honabra haibagi wakal horkle hairi Rajbari asi thugai gi bagi order adu kanana pibage haiba thilokpham thoi mafam asibu semjinduna tungkoina tek ta kaidra thambagi muhutta asumna thugairaga asi Manipur gi puwari amasung state asigi miyamda singnabani haina lawi Mari lenaba singna Rajbari asi hanagum chap chana semjinggadabani amadi lepa asigi historical site ama oina semgatgadabani Rajbari asi Manipur gi khakta natana post colonial Indian state asi matokarna semlakhibage habagi puwari gi tangkak ama mafam duda chawna mari leinaribani maram asina thugai ki ba adu hanagi moongda semjinduna India lengak nasu lepa asigi historic site ama oina lauthopham thoi mafam asi kumja 2021 gi August thada Meghalaya lengak na Manipur lengak ta sinarkhrabani maram asina thugaibagi order adu Manipur lengak ki maikedi kanana pibno haibdu soidna khangani haiki lupa crore ani ga lakh 53 henbagi senfamda mi kanarabra natragana Manipur gi puwari muthatpa pamba luchingba yawrabra art and culture na sengbat sagatadaba oirabasu loisang asida sel pirakte PDA da loina maksinabani director art and culture na asumna sengdorkli Kumtu thugai khar matung dangasi art and culture gi director amasung archaeology gi superintendent na luchingba team ama chatuna yengsilugodawi adungai kumja 1940 ga 7 gi August taraga marida Manipur da British gi makhut tagi ningtamba phangla matung September 19 1940 ga 9 da Manipur bu India gi pibanungda tilhanamagi damak Manipur major agreement khuyek pina kiba mafam ama oiriba Meghalaya gi
capital town Shillonggi Laitum Krada Lairakliba Manipur Raspberry-bu tha asigi nipangi nungtilda sikup sana yankhaiduna thugaikibagi mayakta miyoi kyana penda phongdongnarakli September 1949 da Manipur Merger Agreement khuyek pinar matungda laipa asigi saruk ama oirakhiba October 1949 gi numit asi yaukadaba numit tare ni walingai mamangda tha asigi nipangi nungtilda Manipur gi puwariga sagonarakliba Raspberry asi umtu thugaikibani Hangdo asigi matangda Shillong laiba maitei singdagi telephone gi khuthangda pause asina phangba pauna haibada thugaikhraba Manipur Raspberry asi Shillong gi Laitungkha police station dagi awang nongchup ta suknatagi kilometer ama makhairom tamak lapna laibani Raspberry asi lairiba camp asigi pak chawna 1.92 acre ni hairi mafum asi Manipur gi puwariga sagonaduna laiklabasu haukiba kumja 2021 khangtada mafum asigi damak Meghalaya lengakta Pithok Pomthokpa Senfamsing Pithok Laba Matungda Mafum asi Manipur lengakta Meghalaya lengakna Kusinakibani hairi pausina makhatana haibada Manipur gi Raspberry asi amukhana semba saganaba thabaksing chatharagani haibadagi Shillong laiba maitei masasingna Manipur da laktuna mari leinaba resident singi makok thongba official singa unaduna hanadagi laiba Raspberry gi saktam asi kahendana amasung thugaidana semba sagat piu haiki wafum asiga mari leinana warol sing iba serol sing phawba pisingki hairi adubu tha asigi ahumda khanghaudana Raspberry asigi mathak kupliba aribagi matamgi jingasing phakthokpa hawraki adum oinamak Raspberry asi chahi yamlaklabanina amuk hanna masigi saktam kahendana sengba sagatnaba thabak pakhatlakpani haina khanaki adubu itha thajadana tha asigi nipangi yachalakpa mamangda Raspberry asi sikup sana yankhaiduna thugairambani hairi thagro asigi pau che asina ngarang phawbada miyamda report tawkhra matung asi Manipur lengaki art and culture gi director ke dinamaniga hakthengana unarubata mahakna hai thagro asigi matangda yengsiladuna ayengmak mahak yauna archaeology gi superintendent ke Sasikantana lusingba official sing Raspberry leiramkhiba red land amasung thugaikiba sing chatuni yengsilagani thagro asi matangda mahak yauna art and culture gi commissioner amasung PDA gi mihut sing yauna mifum ama pangthokle Shillong red land da leirakhiba Raspberry bu semgat sagatnaba honarakpani amasung hekta thugaibadi nate leirakhiba structure adugi marol naina lauthoklaga hanagi phim adu kahendana sengbatkadabani hairki Raspberry asigi mapangal sothare hairaduna hanagi saktam adu manghandana amasung kahendana bagidamak sagatnaba honarakpani kanglagisu mafum asida leiramba Govindagi loisang thugairam kibana leiramkhide adubu hana leirambagi masak adumak lauraga sakibani asumna Raspberry asisu sengbatnabagi wakhalonda chathagibani hairki art and culture loisangi director na mafum asi ongdok libadu yamna wanthok leibo wafum oina masidi matamgi lengak paibagi makha pona development lakpagi wakhalondani tawbatabu mafum adudadi ekhoigi puwarigi oiriba mafum amani haina phongdorki makha tarpada kanglaipak Manipur bu Indiana namlo loksinbaki mayokta October 15 pung 12 gi general strike lauthokle Kalepa Indiana kanglaipak Manipur bu namno loksin kiba numit October 15 da kanglaipak Manipur da numit asigi ayupung manga dagi numidang wara pung mga pawba Kalepa na general strike lauthokle haina Socialist Revolutionary Party Sorepa kanglipaki Secretary Publicity and Organization MC Yaipabigi Chirol amana phongdorokli Chirol china hai general strike asina purupuna maki lining laison gi thoram kana laing ipau loisangi thabak maihau langpok ki thabak puna maktadi atingba thamjaroi Video si pagdamada soi khilang kibawa basuna pigani channel si bunuk sibiduna share amadi subscribe to bibi damo haingai tan tharak phongdoksari amadi makhatana myam gi seba tawba ngamba ojege